ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯍꯩꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯍꯩꯒꯤ ꯃꯍꯩ꯫ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯣꯍꯣꯟ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯨꯟꯊꯛ ꯈꯨꯟꯈꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯥꯏꯕ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯦ꯫ ꯑꯃꯅ ꯑꯃꯗꯒꯤ ꯍꯩꯕ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗ ꯅꯥꯄꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯅꯔꯤꯕꯅꯤ꯫ ꯕꯤꯖꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯅ ꯕꯤꯖꯣꯏꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯩ꯫ ꯑꯗꯨꯒ ꯃꯣꯍꯣꯟꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯁꯨ ꯃꯣꯍꯣꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯒ ꯁꯨꯝ ꯁꯥꯅꯔꯛꯄꯗ ꯃꯔꯩ ꯀꯛꯀ ꯌꯦꯠꯅꯔꯤ ꯄꯣꯠꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯣꯍꯣꯟ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯈꯨꯟꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯅꯥꯕ ꯑꯁꯣꯟꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯣꯍꯣꯟꯅ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯈꯜꯂꯤ ꯃꯍꯥꯛꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯅꯥꯕꯗꯣ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯣꯍꯣꯟꯅꯁꯨ ꯈꯜꯂꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯍꯟ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯃꯆꯥ ꯃꯁꯨꯁꯤꯡꯅꯒ ꯀꯌꯥ ꯊꯑꯣꯏ ꯋꯥꯑꯣꯏꯔꯛꯇꯕꯅꯤ꯫ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯈꯔ ꯈꯣꯔꯁꯥ ꯅꯨꯡꯁꯥ ꯋꯥꯠꯂꯛꯂꯕꯗꯨꯗꯗꯤ ꯑꯅꯥꯕ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯜꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯑꯀꯟꯕ ꯑꯗꯨꯒꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯤ꯫ ꯕꯤꯖꯣꯏꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯣꯍꯣꯟꯅ ꯃꯉꯣꯟꯗ ꯌꯦꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯂꯥꯛꯇꯕ ꯕꯤꯖꯣꯏꯗ ꯑꯣꯏꯅ ꯆꯠꯈꯤꯕ ꯐꯩ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯕꯤꯖꯣꯏꯅ ꯂꯥꯌꯦꯡꯂꯤꯕ ꯑꯅꯥꯕꯗꯨ ꯁꯨꯡꯐ ꯐꯍꯜꯂꯣꯏꯒꯦ ꯈꯜꯂꯗꯨꯅ ꯑꯅꯥꯕ ꯑꯗꯨꯗ ꯑꯍꯦꯟꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯥꯞꯁꯤꯟꯗꯨꯅ ꯍꯦꯟꯅ ꯅꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠꯁꯦ ꯕꯤꯖꯣꯏꯅ ꯑꯅꯥꯕ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯂꯥꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯁꯤ꯫ ꯕꯤꯖꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯂꯥꯡꯂꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯍꯧꯔꯤ꯫ ꯕꯤꯖꯣꯏꯅ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯅꯥꯕ ꯑꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯅꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯕꯗꯣ ꯐꯔ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯕꯨꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯕꯤꯖꯣꯏ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯑꯅꯥꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯊꯤꯜꯂꯤ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯑꯩꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯕꯤꯖꯣꯏꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯕꯤꯖꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯑꯅꯥꯕ ꯁꯤ ꯍꯥꯏꯕ꯭ꯔꯥꯅꯦ? ꯁꯦ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯦꯁꯦ ꯅꯕꯨꯛꯇꯣ ꯌꯦꯛꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯑꯩ ꯇꯧꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯑꯅꯥꯕ ꯌꯦꯛꯏ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄꯨꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯌꯦꯛꯄ ꯊꯤꯟꯕ ꯇꯧꯔꯝꯕꯗꯣ ꯐꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯈꯤꯒꯅꯤ ꯍꯥꯏꯗꯅ꯫ ꯁꯦ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤ꯫ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤꯕꯨ ꯍꯦꯛ ꯈꯨꯔꯨꯝꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯖꯣꯏ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯤꯖꯣꯏꯅ ꯅꯝꯗꯨꯅ ꯂꯥꯏ ꯑꯗꯣ ꯈꯨꯔꯨꯝꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯕꯤꯖꯣꯏ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯛꯄꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯄꯥꯅ
ngamjaba khara kalakli bijoi su yamna harauna madubu puraga mayum lomda lakli masigi matung matam adu haukrabada numidangi matam oisalakli asum thengjallaklabada somda mohona ngasai su amaiba bijoina phalamlabani hojik amuk naige khangani anaba se hojik aina laknaba yaba laknagi aduga bijoi dabuna mukoi mayam changduna haiso haitana kadigi maiba oiribano haidana nganghangi khaladuna mohona lewatinwa kaya sonba horakli asomna lewatinwa kaya sonba horoklaba matungda khubak prok prok khuduna manakta leiriba lafugi makado tapap paikhalaga mahana prok thudi i mana singdo chere chere segairi adumna torokpa aduda asomdana anaba do magi masa singdu tang tang chikpa amadi masa do karino haifong khangdaba chere chere chekhai bodonga torokpa lengba thinba chikpa naba saba kaya ama torokpa duda kanna lautuna kablakli khangba ngamjaduna masa puna makchikpa lauba saba torokpa aduda mayam puna makadu chensilaktuna kari tawre haiduna hanglubada mangonda hojik thoklibado loina mak anaba duda tamli anaba adugi wadu tabada mayamna bijoi hariba nupa se yamna hai haiba taini karigino ni mana masidi hairamriba sibo manabu yengkraba anabadudi phadningai leipoti aduga ngasi phatriba sina kamdori pachano haiduna mayamdo limpu limpu nganari adumna ngangna baduda makhoi kharana hauji ai khoi sumaina mariyena duna leibigi kanaba leiroi maramaduna bijoi do amutaga kaurusi ngasai mahana ringamba anabado kainuma tahore haidana hairudagadi paw harekti haikini asumna mayamdo marang marang langna rakpadagi bijoibu amuk kaurunabagidamagta chatkhri numidangi ahingi matam aduda bijoido amu hana lakli aduga ngasai aduk phajana lai khurumlamliba adubu karida soiduna amuk torokliba jano haiduna mahaksu inga ngakna lakli mahanga lakpa ngak matamdari anaba do amuk toiba mamai ka do musin musallaga shor do phungatli haiduna phara phara haiduna leiramli madu ubada bijoina mihun thahun paiduna yengbada masidi kanagumba amana torokpa thabak nidana kana oiraba jano haiduna mahakna asum jengai aduna mahana yengrubadadi khangle mohona torokpani haibasi mohona torokpani haiba khangbadagi bijoi do yamna sauri masidagidi bijoina je ngasai lai khurlo matungda amo horokliba sidi horofamdi thoktrabani ngasigi oina khara namtharamgi ai hayeng mi ma unarudaba yadre hojikidi aina namthabiramage asumna haiduna bijoina anaba adugi khoidauda paiduna lewa khara sonduna khoidau aduda khupakna tapna top top tharamlaga mahana ising khara puru u haiduna ising khara da amuk sonduna pitakpadagidi anaba do tapna hantharakle sor phulamba dusu thajinda pairaga lewa khara sonduna thajinda namthabadagidi amuk pharakle matam maruda bijoina kestaroroi aina ne masi amu hana toroktanabagidamagta ai hayeng ayuk aigi ada yumda wona layama khoramlaklage karimada torokroida asumna haramlaga bijoi chatkhri matam madu hokri mohonsu bijoina hanjin hanjin namthakiba sida mahaksu upai leitraduna hayeng amuk toragi khaladuna mahak imungda changnakli masumna tawduna matam madu hokrabada mathangi ayuk oirakli ayuk angan baduta bijoi mohongi manakta lakli matam maduda bijoina mohonbu sumangda leptuna kanna kanna kauri matam maduda mohonsu tholoklaga karino bijoi ayuk angan basida migi sumangda leplaga kwak tangna migi tumba hawduk larisibo ai mohon haiba miru khang kari watano ne nangna karigino aina layeng wana aduda nangna amu phajin punsanda namthadana karino bna ngarang kapaido herai to adumna gade ngoda hairakano ai karai da nangna yengba anabada adumna namthaba yawkhrabage ai ngarang yawribududi ngarang yawi ka kaidana yumda lapka midane ai khut thaningde hallo kari kanada bada yenguni kari kanada bagaina ai mohon ai saroklabadi nang afaba oiroi
ꯏ ꯅꯪ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅꯦ ꯀꯩꯗꯧꯔꯛꯑꯣ ꯍꯥꯏꯕꯅꯣ ꯍꯥ ꯀꯩꯗꯧꯔꯛꯑꯣ ꯍꯥꯏꯕꯅꯣꯕ ꯃꯁꯤꯒꯤ ꯃꯣꯍꯣꯟꯁꯤ ꯃꯥꯏꯕ ꯄꯤꯀꯅꯥꯎ ꯑꯃ ꯑꯣꯏꯁꯤꯜꯂꯒ ꯃꯥꯅ ꯑꯐꯥꯎꯕ ꯁꯥꯗꯅ ꯍꯩ ꯈꯨꯕꯥꯡ ꯃꯌꯥꯏꯗꯅꯦ ꯅꯊ꯭ꯋꯥꯏꯗꯣ ꯍꯥꯞꯂꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒꯅꯦ ꯌꯦꯔꯛꯇ ꯅꯝꯁꯟꯕ ꯉꯝꯕ ꯃꯤꯅꯤꯁꯦ ꯀꯥꯎꯒꯅꯨ ꯀꯣ ꯏ ꯍꯦꯔ ꯕꯤꯖꯣꯏ ꯅꯪꯗꯔ ꯍꯩꯕꯁꯤꯕꯣ ꯍꯥ ꯅꯪꯗꯔ ꯍꯩꯕ ꯑꯩꯗꯤ ꯍꯩꯇ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯩ ꯇꯧꯅꯨ ꯇꯧꯅꯨ ꯅꯊ꯭ꯋꯥꯏꯗ ꯁꯠꯇꯣꯛꯂꯒꯅꯦ ꯃꯆꯠ ꯃꯇꯠ ꯀꯛꯊꯠꯂꯒꯅꯦ ꯁꯦ ꯍꯥꯜꯂꯒ ꯀꯪꯀꯔꯗ ꯍꯥꯜꯂꯒ ꯆꯤꯡꯊꯣꯛꯄ ꯉꯝꯕ ꯃꯤꯅꯤꯁꯦ ꯀꯥꯎꯒꯅꯨ ꯃꯣꯍꯣꯟ ꯑꯃꯗꯤ ꯕꯤꯖꯣꯏꯗꯣ ꯑꯇꯝꯅꯅ ꯐꯥꯒꯤ ꯈꯟꯅꯔꯛꯂꯤ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯆꯤꯡꯗꯤ ꯌꯧꯕꯤ ꯉꯥꯛꯇꯅꯤꯅ ꯈꯨꯠ ꯊꯣꯛꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯝꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯃꯆꯥ ꯃꯃꯧ ꯆꯦꯟꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯇꯤ ꯍꯅꯨꯊꯪꯁꯤꯗꯤ ꯏꯀꯥꯏꯗꯕ꯭ꯔꯣ ꯑꯉꯥꯡ ꯃꯆꯥ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕꯒꯤ ꯈꯦꯠꯅꯕꯗꯨ ꯉꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯪꯗꯣꯛꯅꯔꯕꯗ ꯕꯤꯖꯣꯏꯅ ꯈꯪꯒꯅꯤꯗꯅ ꯅꯪ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯁꯨꯃꯥꯡꯒ ꯅꯝꯁꯤꯜꯂꯒ ꯐꯨꯕ ꯈꯪꯒꯅꯤꯗꯅ ꯅꯪ ꯃꯣꯍꯣꯟꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ ꯍꯩ ꯅꯪꯅꯤꯅꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯦꯕ ꯅꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯤꯕꯨ ꯍꯦꯛꯇ ꯐꯨꯔꯔꯕ ꯁꯨꯃꯥꯡꯒꯇ ꯅꯝꯁꯤꯟꯕ ꯑꯩꯒꯤ ꯏꯖꯠꯀ ꯑꯃꯠꯇ ꯌꯦꯡꯗꯕ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯕꯤꯖꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯃꯣꯍꯣꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯣꯍꯣꯟꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯕꯤꯖꯣꯏ ꯈꯟꯕ ꯍꯧꯔꯛꯂꯤ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂ ꯂꯥꯛꯄꯅ ꯋꯥꯈꯜ ꯑꯃ ꯐꯪꯂꯕꯗ ꯐꯩ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯇꯧꯔꯒꯦ ꯍꯣꯔꯦꯟꯗꯤ ꯃꯣꯍꯣꯟ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯖꯣꯏꯗꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗ ꯕꯤꯖꯣꯏ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯇꯨꯝꯍꯟꯅꯕ ꯒꯤꯔꯤ ꯇꯛꯁꯜꯂꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯄꯔꯞ ꯊꯣꯡꯗꯨꯅ ꯃꯌꯥꯝ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯝ ꯇꯨꯝꯅꯔꯤ ꯃꯌꯥꯝ ꯇꯨꯝꯅꯈꯤꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯕꯤꯖꯣꯏ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁ꯭ꯋꯥꯏꯁꯤ ꯆꯞ ꯆꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯀꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯍꯣꯟ ꯍꯥꯏꯕꯗꯨ ꯃꯉꯛꯁꯝ ꯃꯆꯥꯗꯨ ꯑꯈꯨꯏꯕꯗꯨ ꯄꯥꯊꯠꯀꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐ꯭ꯔꯪ ꯆꯣꯡꯉꯒ ꯁꯤꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯍꯦꯛꯇ ꯍꯧꯔꯒꯦꯁꯦ ꯕꯤꯖꯣꯏꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯕꯨꯠ ꯑꯃ ꯀꯧꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯕꯤꯖꯣꯏꯅ ꯂꯩꯋꯥ ꯍꯟꯖꯤꯟ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯕꯤꯖꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯅꯤ ꯁꯣꯝꯗꯅ ꯕꯤꯖꯣꯏꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤ ꯑꯩꯅ ꯍꯟꯖꯤꯟ ꯁꯣꯜꯂꯕ ꯐꯥꯎꯕꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯑꯁ ꯃꯅꯨꯡ ꯌꯥꯝꯅ ꯀꯟꯕ ꯚꯨꯠꯅꯤꯗ ꯑꯩꯅ ꯀꯧꯊꯣꯛꯂꯨꯔꯤꯕꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯩꯋꯥ ꯁꯣꯜꯂꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯇꯥꯔꯝꯃꯔꯣꯏꯅꯦ ꯂꯥꯏꯅꯤꯅ ꯃꯇꯣꯝꯇꯁꯨ ꯋꯥꯍꯪ ꯍꯪꯉꯤ ꯃꯇꯣꯝꯇꯁꯨ ꯈꯨꯝꯖꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯂꯐꯨ ꯃꯅꯥꯗꯣ ꯐꯔ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯂꯐꯨ ꯃꯅꯥꯁꯤꯗꯤ ꯍꯥꯏꯕ ꯍꯧꯔꯛꯂꯤꯁꯤ ꯕꯨꯠꯇꯨ ꯂꯥꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤꯔ ꯍꯥꯏ ꯂꯥꯛꯂꯕꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯅ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯌꯥꯝ ꯅꯛꯅ ꯍꯧꯖꯤꯛꯀ ꯂꯩꯍꯧꯗꯕꯗꯣ ꯈꯨꯗꯛꯇ ꯀꯔꯤꯒꯨꯝꯕ ꯃꯤꯇ꯭ꯔꯪ ꯑꯃꯒꯨꯝꯅ ꯐꯟ ꯆꯣꯡꯊꯣꯔꯛꯄꯗꯨꯗ ꯕꯤꯖꯣꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯇꯨꯝ ꯂꯩꯔꯥꯡꯁꯤꯡꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯨꯠ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ ꯕꯨꯠꯇꯣ ꯁ꯭ꯋꯥꯏ ꯃꯥꯡꯉꯒ ꯅꯥꯀꯟꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯕꯣꯔ ꯃꯀꯣꯛꯁꯤ ꯆꯥꯛꯏ ꯍꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯂꯪꯉꯛꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯜꯂꯝꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯑꯩꯕꯨ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯐꯔꯦꯁꯦ ꯅꯪꯁꯨ ꯁꯥꯎꯔꯅꯨ ꯑꯩꯁꯨ ꯁꯥꯎꯔꯔꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤꯕꯗꯨꯕꯣ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯤꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯒꯗꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯖꯥꯠꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯤꯔꯨꯆꯣ ꯃꯤꯅꯥꯏ ꯑꯣꯏꯕꯤꯌꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤꯅꯦ ꯑꯁ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯃꯁꯤ ꯃꯤ ꯃꯔꯨꯁꯤ ꯑꯩꯉꯣꯟꯗ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯇ꯭ꯔꯦꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯒꯅꯨ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯈꯨꯟꯈꯥꯗ ꯃꯣꯍꯣꯟ ꯀꯧꯕ ꯅꯨꯄꯥ ꯌꯥꯝꯅ ꯊꯤꯕ
ꯉꯥꯃꯨ ꯂꯩꯔꯣꯡ ꯑꯌꯥꯏꯕ ꯃꯥꯟꯕ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯍꯥꯛꯅ ꯑꯣꯠꯄ ꯃꯈꯩ ꯑꯣꯠꯂꯨꯆꯣ ꯅꯪꯅ ꯍꯦꯛ ꯉꯝꯖꯕꯤ ꯆꯥꯡꯗ ꯑꯣꯠꯂꯨ ꯍꯥꯏ ꯑꯗꯨꯒꯅꯦ ꯃꯊ꯭ꯋꯥꯏ ꯂꯧꯕꯗꯤ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯦꯛ ꯂꯧꯔꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯑꯩꯅ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯔꯨꯕꯁꯤꯗꯤ ꯃꯁꯤꯗꯤ ꯕꯨꯠꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯕꯨꯠ ꯑꯗꯨꯅ ꯐꯔꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯇꯧꯔꯨꯔꯒꯦ ꯃꯗꯨꯒꯤ ꯆꯥꯛꯊꯥꯛ ꯃꯇꯤꯛ ꯆꯥꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯆꯥꯛꯊꯥꯛꯇꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯝꯒꯦ ꯆꯠꯂꯣ ꯃꯣꯍꯣꯟꯗꯣ ꯈꯔ ꯂꯥꯛꯅꯔꯨꯆꯣ ꯍꯥꯏ ꯃꯊ꯭ꯋꯥꯏ ꯂꯧꯕꯗꯤ ꯌꯥꯗꯦ ꯃꯊ꯭ꯋꯥꯏ ꯂꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤ ꯀꯥꯎꯒꯅꯨꯀꯣ ꯕꯤꯖꯣꯏꯅ ꯍꯟꯖꯟ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯣꯍꯣꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯗ꯭ꯔꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕꯁꯤꯡꯗꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯣꯍꯣꯟ ꯈꯛꯇꯅ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯀꯔꯤꯅꯣꯗ ꯉꯁꯥꯏ ꯕꯤꯖꯣꯏꯒ ꯈꯔ ꯂꯥꯎꯅꯈꯤꯕꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯇꯝꯅꯔꯤꯅꯦ ꯆꯦꯜꯂꯦꯕꯁꯤ ꯃꯗꯨꯒꯤ ꯕꯤꯖꯣꯏ ꯍꯥꯏꯕ ꯃꯤ ꯀꯥꯡꯒ꯭ꯔꯨꯗꯨꯁꯨꯅꯦ ꯃꯆꯤꯡ ꯃꯁꯣꯜ ꯑꯃ ꯇꯧꯕꯅꯤ ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ ꯐꯩꯕ꯭ꯔꯥ ꯐꯩꯗ ꯇꯧꯔꯝꯃꯅꯦꯕꯁꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯔꯒ ꯌꯨꯝꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯂꯥꯏꯃꯨ ꯑꯃ ꯐꯟ ꯆꯣꯡꯗꯨꯅ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯕꯤꯖꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯕꯤꯖꯣꯏꯅ ꯍꯥꯏ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯌꯨꯝꯊꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯃꯗꯨꯗ ꯃꯣꯍꯣꯟꯅ ꯍꯩꯃꯥ ꯃꯥꯡꯈ꯭ꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯦꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯀꯊꯥꯏꯅꯕ ꯑꯣꯏꯅ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯍꯣꯟꯅ ꯃꯍꯥꯛ ꯏꯃꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯛ ꯊꯥꯖꯤꯜꯂꯛꯏ ꯂꯥꯏꯃꯨꯗꯣ ꯉꯥꯎꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯈꯥꯡꯂꯤ ꯃꯣꯍꯣꯟꯅ ꯍꯩ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯗꯨꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅꯗꯤ ꯅꯪ ꯇꯥꯏꯅꯒꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯎꯒꯦꯗꯅ ꯇꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯦꯞꯁꯜꯂꯝꯃꯤ ꯃꯁꯤ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯊꯔꯛꯇꯅ ꯃꯁꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯩ ꯃꯥꯏꯕ ꯄꯤꯀꯅꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯂꯥꯏꯅꯤ ꯕꯨꯠ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕ ꯑꯩꯅ ꯁꯥꯎꯇꯨꯅ ꯅꯪ ꯍꯧꯖꯤꯛ ꯅꯉꯛꯇꯣ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯎ ꯍꯥꯏꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯃꯁꯤ ꯑꯩꯁꯤꯕꯨ ꯀꯩꯁꯨ ꯍꯩꯇꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯎꯔꯨꯔ ꯃꯥꯜꯂꯤꯅꯤ ꯑꯩꯁꯦ ꯅꯈꯣꯏꯒꯨꯝꯕ ꯕꯨꯠ ꯄꯦꯠ ꯀꯌꯥꯕꯨꯅꯦ ꯑꯣꯏꯅꯥꯅ ꯇꯥꯞ ꯄꯥꯏꯗꯅ ꯆꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯣꯍꯣꯟꯅꯤꯅꯦ ꯃꯣꯍꯣꯟ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯅꯦꯅ ꯊꯤꯔꯗꯅ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕ ꯕꯤꯖꯣꯏꯗꯨꯗ ꯍꯥꯏꯖꯨ ꯆꯠꯂꯨ ꯁꯥꯄꯣꯟꯅ ꯇꯧꯔꯒ ꯐꯖꯅ ꯏꯔꯨꯖꯊꯣꯛꯎ ꯍꯥꯏꯔꯛꯑꯦꯅ ꯆꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯁꯣꯝꯗꯒꯤꯁꯨ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯎꯁꯤꯠꯇꯦ ꯁꯣꯝꯗꯁꯨ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯎꯁꯤꯠꯇꯦ ꯃꯁꯤꯒꯤ ꯌꯥꯊꯪ ꯑꯃꯠꯇ ꯉꯥꯏꯔꯔꯣꯏꯗ ꯃꯁꯤꯒꯤ ꯃꯣꯍꯣꯟ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯃꯦꯠꯈꯥꯏꯔꯒꯦ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ ꯆꯣꯡꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯂꯒ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯂꯥꯏꯃꯨ ꯑꯗꯣꯝꯗ ꯐ꯭ꯔꯪ ꯀꯟꯊꯣꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯕꯨꯠ ꯑꯗꯣ ꯊꯔꯣ ꯃꯥꯜꯂꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯣꯍꯣꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯉꯝꯃꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ ꯍꯥꯏꯗ꯭ꯔꯣ ꯑꯃꯨꯛ ꯀꯟꯖꯜꯂꯛꯑꯒꯦ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯖꯣꯏꯁꯨ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯣꯍꯣꯟꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯅꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯂꯥꯏꯃꯨ ꯑꯗꯣ ꯁꯠ ꯐꯥꯎꯗꯣꯔꯛꯏ ꯑꯗꯨꯒ
ꯕꯤꯖꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯗꯨꯅ ꯅꯍꯥꯛꯅ ꯑꯩ ꯑꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯅꯣ? ꯅꯪꯅ ꯃꯤꯒꯤ ꯃꯍꯩ ꯍꯩꯈ꯭ꯔꯕ ꯃꯣꯍꯟ ꯍꯥꯏꯕ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯑꯩꯕꯨꯁꯨ ꯐꯨꯔꯛꯄ ꯑꯗꯨꯒ ꯅꯪꯅꯕꯨꯁꯨ ꯑꯩꯕꯨ ꯐꯨꯕ, ꯅꯕꯥꯅꯤ ꯉꯁꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯖꯣꯏꯅ ꯍꯥꯏ, ꯅꯪꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯁꯤꯟꯗꯕ ꯂꯥꯏꯔꯤ, ꯅꯪꯅ ꯃꯣꯍꯣꯟꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯂꯥꯛꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ, ꯅꯣꯏ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯊꯥꯕꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯆꯪꯉꯨꯗꯣꯏꯅꯣ? ꯃꯥꯅꯁꯨ ꯑꯩꯕꯨ ꯂꯥꯛꯅꯔꯛꯄ, ꯅꯪꯅꯁꯨ ꯑꯩꯕꯨ ꯂꯥꯛꯅꯕ, ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏꯅ ꯋꯥꯁꯤꯗꯤ ꯆꯥꯎꯊꯣꯛꯅꯕ ꯇꯥꯔꯦ, ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯆꯠꯀꯦꯒ ꯆꯠꯆꯈ꯭ꯔꯁꯅꯨꯗ, ꯀꯔꯤ ꯀꯥꯟꯅꯅꯕ, ꯃꯥ ꯊꯣꯛꯄ ꯂꯩꯀꯨꯠꯇ꯭ꯔ ꯂꯩꯔꯥꯏꯇ꯭ꯔ ꯃꯥꯏ ꯂꯩꯖꯔꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯖꯣꯏꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯥꯏꯕꯗꯤ ꯕꯤꯖꯣꯏ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯏꯁꯩ ꯅꯣꯡꯃꯥꯏ ꯌꯦꯡꯉꯨꯔꯒ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅꯒ ꯐꯨꯕꯅꯦ, ꯃꯣꯍꯣꯟꯅꯒ ꯂꯥꯛꯅꯔꯛꯄꯅꯦ꯫ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯥꯗ ꯃꯈꯣꯏ ꯑꯃꯅꯤꯗꯤ ꯂꯥꯛꯂꯤꯁꯦ, ꯃꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯌꯨꯒꯁꯨ ꯀꯕꯛ ꯀꯕꯛ ꯉꯥꯎꯔꯤ, ꯐꯩ, ꯅꯨꯡꯉꯥꯏꯔꯤꯗꯅ, ꯇꯨꯄꯤꯁꯤꯗꯒꯤ ꯍꯧꯒꯦ꯫ ꯕꯤꯖꯣꯏꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯈꯪꯗꯕꯅꯤꯅ, ꯚꯥꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯧꯅꯔꯒꯗꯧꯅꯤꯅ ꯅꯣꯏꯁꯨ ꯂꯣꯏ ꯂꯩꯍꯧꯅꯔꯣ꯫ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯅꯕꯗꯨ ꯈꯔ ꯉꯟꯅ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯅꯈꯣꯏꯒꯤ ꯍꯧꯅꯕꯤ ꯑꯥꯂꯦ ꯑꯖꯥꯂꯦ ꯇꯧꯔꯒ ꯂꯩꯕꯗꯨ ꯇꯧꯅꯨ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯕꯨꯠ ꯑꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯋꯥꯄꯜ ꯑꯃꯗꯒꯤ ꯍꯥꯏꯊꯔꯛꯂꯒ ꯈꯔ ꯇꯨꯡꯑꯣꯏꯔꯞꯅ ꯆꯠꯄ ꯅꯨꯄꯥ ꯑꯃꯒꯤ ꯇꯨꯄꯤꯗꯣ ꯁꯠ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯗꯤ? ꯍꯩ, ꯕꯨꯠ ꯊꯣꯛꯑꯦꯅꯦꯍꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯥꯡ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯄꯤꯁꯦ ꯍꯧꯖꯤꯛꯇ ꯋꯥꯔꯛꯂꯣꯝꯗ ꯆꯤꯡꯈꯠꯈ꯭ꯔꯤꯅꯤꯅꯦ꯫ ꯃꯃꯥꯡ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ, ꯋꯥ ꯃꯁꯥꯗ ꯄꯟꯕ ꯑꯣꯏꯔꯝꯒꯅꯤ, ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯉꯁꯥꯏꯅ ꯑꯩꯅ ꯑꯉꯥꯡꯗ ꯒꯟꯖꯥ ꯄꯤꯊꯛꯀꯅꯨ ꯍꯥꯏꯗ꯭ꯔꯣꯗ ꯇꯧꯔꯛꯀꯗꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯩ, ꯑꯁꯦꯡꯕꯒꯤꯅꯦꯃꯤ, ꯌꯦꯡꯉꯨꯅꯦ, ꯑꯩ ꯁꯤꯗ ꯅꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯅꯤꯅꯦ, ꯅꯣꯏꯗꯗꯤ ꯋꯥ ꯃꯁꯥꯗꯨꯅ ꯊꯦꯡꯈ꯭ꯔꯒ ꯐꯨꯠꯁꯨꯗꯕ ꯑꯩꯅ ꯊꯦꯡꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯆꯨꯝꯕ ꯑꯃꯗꯤ ꯂꯩꯍꯦ, ꯑꯗꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯂꯩꯕꯥꯛ ꯁꯦꯝꯃꯤꯕꯅꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯔꯞ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯇꯨꯡ ꯊꯪꯂꯛꯄ ꯑꯗꯨꯅ ꯉꯥꯏꯈꯣ, ꯍꯟꯇꯃꯨꯛꯇ ꯑꯩ ꯃꯥꯡ ꯊꯪꯒꯦ, ꯅꯣꯏ ꯑꯃꯨꯛ ꯇꯨꯡ ꯊꯪꯉꯨ꯫ ꯑꯁꯨꯝꯅ ꯒꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯁꯝꯗ ꯄꯥꯏꯔꯒ, ꯍꯥꯏꯕꯗꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯀꯂꯔꯗ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯂꯣꯡꯀ꯭ꯔꯥꯛ ꯂꯥꯎꯅ ꯇꯨꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯇꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯉꯥꯎꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯃꯉꯥꯒꯗꯣ ꯎꯔꯨ ꯂꯩꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯥꯞ ꯐꯥꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯆꯦꯠ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯊꯥꯖꯤꯜꯂꯤ, ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯏ ꯅꯥꯄꯥ ꯑꯃꯨꯛ ꯇꯥꯔꯦ, ꯅꯣꯏꯅ ꯑꯩꯅ ꯉꯥꯡꯕ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯁ꯭ꯋꯥꯏꯁꯦ ꯕꯨꯠ ꯂꯩꯔꯗꯤ ꯕꯨꯠ ꯂꯩꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅ ꯅꯣꯛꯂꯒ ꯍꯣ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯦ ꯕꯨꯠ ꯂꯩꯔꯦꯌꯦ, ꯀꯩꯅꯣ ꯈꯪꯗꯦ, ꯕꯨꯠ ꯀꯔꯥꯏ, ꯇꯨ ꯑꯁꯤꯁꯤꯔꯣ, ꯑꯁꯤꯁꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯥꯄꯤ ꯆꯕꯨꯜ ꯑꯃ ꯁꯣꯔꯣ ꯅꯤꯛꯏ꯫ ꯇꯝꯗ꯭ꯔꯦ ꯆꯦꯟꯁꯤ꯫ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯊꯣꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯩ, ꯅꯣꯏ ꯇꯨꯡ ꯆꯠꯂꯣꯕ, ꯑꯩ ꯃꯥꯡ ꯆꯠꯀꯦꯕ, ꯅꯣꯏ ꯅꯨꯡꯉꯥꯏꯅꯦꯕ꯫ ꯑꯁꯨꯝꯅ ꯁꯥꯎꯔꯪ ꯖꯨꯔꯨꯡꯅꯅ ꯃꯍꯥꯛꯇꯤ ꯃꯈꯥꯖꯥꯏꯗꯨ ꯅꯥꯜꯂꯒ ꯃꯃꯥꯡꯂꯣꯝꯗ ꯄꯔꯞ ꯀꯥꯈꯠꯈꯤ꯫ ꯇꯨꯡꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯑꯃꯨꯛꯁꯨ ꯂꯨꯈꯝꯂꯣꯝꯗ ꯈꯪꯆꯤꯡ ꯍꯦꯛ ꯆꯤꯡꯕ ꯃꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯁꯝꯕꯜꯂꯩ ꯅꯤꯛꯂꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯅꯥꯁꯣꯟꯅꯅ ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯛꯇꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯁꯝꯕꯜꯂꯩ ꯄꯔꯦꯡꯗꯨ ꯅꯠꯇꯕ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯆꯠꯂꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯂꯝꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯇꯥꯏꯗꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯣꯅꯦ, ꯍꯥꯏ, ꯑꯁꯦꯡꯕꯒꯤ ꯇꯝꯅꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯤꯅꯦ, ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯑꯁ ꯈꯪꯗꯦ, ꯀꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯤ, ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ
ꯃꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯧꯅ ꯃꯈꯣꯜ ꯇꯥꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯕꯗꯨꯗ ꯃꯈꯣꯏ ꯍꯥꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏ ꯕꯔꯕ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯂꯛꯄꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯨꯝ ꯑꯃ, ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯐꯤ ꯃꯌꯣꯡꯒꯨꯝꯕ ꯑꯃ ꯌꯥꯟꯊꯔꯒ ꯃꯇꯨꯝ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯑꯃꯨꯕ ꯃꯆꯨꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯩ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯗ ꯂꯩꯔꯦꯅꯦ, ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯥꯟꯅꯗꯦꯁꯦ, ꯅꯨꯡ ꯈꯨꯜꯂꯒ ꯊꯣꯝꯁꯤ꯫ ꯑꯩ ꯑꯣꯛꯈ꯭ꯔꯗꯤ ꯁꯤ ꯍꯥꯏꯕꯅꯤꯀꯣ, ꯑꯣꯛꯂꯒ ꯑꯣꯛꯆꯈ꯭ꯔꯗꯅ ꯑꯩ ꯍꯥꯟꯅ ꯊꯣꯝꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯖꯒꯥꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯡ ꯄꯣꯗ꯭ꯔꯣꯞ 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 ꯊꯣꯝꯖꯤꯟꯕꯗ ꯍꯧꯖꯤꯛꯇ ꯑꯃꯨꯕ ꯑꯃ ꯌꯥꯟꯊꯔꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯨꯡ ꯊꯣꯝꯕꯩꯅꯦ, ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯕ ꯃꯌꯣꯝ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗ ꯃꯈꯣꯏꯗꯣ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯡꯅ ꯊꯣꯝꯈꯤꯕ ꯐꯤ ꯃꯌꯣꯝ ꯑꯃ ꯌꯥꯟꯊꯈꯤꯕ ꯖꯒꯥ ꯑꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯕꯪ ꯂꯥꯎꯅ ꯁꯥꯒꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯤ ꯕꯪ ꯕꯪ ꯁꯥꯏ, ꯆꯦꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯃꯈꯣꯏꯗꯒꯤ ꯈꯔ ꯊꯥꯞꯅ ꯒꯨꯗ꯭ꯔꯨꯡ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯈ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯨꯏ ꯑꯣꯏꯔꯝꯒꯅꯤ, ꯁꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜꯗꯒꯤ ꯃꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯃꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯒ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯀꯅꯥꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯔꯝꯕ ꯍꯨꯏ 4-5 ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯈꯣꯡꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯣ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯎꯇꯨꯞ ꯄꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯈꯔ ꯑꯃꯅ ꯋꯥꯄꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ, ꯈꯔ ꯑꯃꯅ ꯍꯤꯡꯈꯣꯜ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯋꯥꯄꯜ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯒ ꯂꯨꯠꯂꯤꯕ ꯑꯗꯨꯗ ꯍꯩ ꯁꯤꯗ ꯂꯨꯠꯄꯗꯤ ꯌꯥꯔꯣꯏꯅꯦ, ꯑꯁ꯭ꯋꯥꯏꯗ ꯂꯨꯠꯂꯨꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯃꯃꯥꯏ ꯃꯄꯥꯗ ꯀꯦꯊꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯂꯦꯔꯦ ꯂꯥꯎꯔꯒ ꯃꯍꯥꯛꯇꯣ ꯋꯥꯄꯜꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯏꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯈ꯭ꯔꯦ꯫ ꯍꯤꯡꯒꯣꯜ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯉꯥꯏ, ꯀꯔꯤꯅꯣꯝꯃ ꯂꯩꯍꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯄꯨꯁꯨ ꯐꯥꯔꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯣꯡꯊꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 3-4ꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯁꯤꯗ ꯃꯈꯣꯏꯕꯨ ꯐꯥꯒꯅꯤ, ꯄꯨꯟꯒꯅꯤ, ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯉꯛꯇ ꯉꯛꯆꯔꯤ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 3-4ꯗꯣ ꯄꯨꯂꯞ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯜ ꯑꯃꯗ ꯄꯨꯂꯞ ꯄꯨꯁꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯐꯝꯍꯜꯂꯒ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯅꯈꯣꯏꯅ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯣꯕ? ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯀꯔꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯣꯗ, ꯏꯁꯩ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯅꯤ, ꯑꯁꯤꯒꯤ ꯂꯩꯔꯛ ꯑꯁꯤꯗꯤ ꯕꯨꯠ ꯊꯣꯛꯏꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯆꯩ ꯕꯨꯠ ꯊꯣꯛꯏ ꯀꯥꯏꯗꯅ, ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 3,000 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯑꯩꯅ ꯅꯣꯡꯃꯗ ꯊꯦꯡꯅꯗꯦ, ꯑꯗꯨꯒ ꯅꯪꯅ ꯑꯁꯤꯗꯩꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦ ꯒꯥꯏꯅ ꯃꯁꯛ ꯑꯁꯤꯒ ꯁꯦꯟꯇ꯭ꯔꯐꯦꯛꯁ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯕꯩ ꯃꯥꯜꯂꯗꯅ꯫ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦꯃꯤ, ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯅ ꯕꯨꯠ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯤꯃꯟꯈꯤꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯍꯨꯔꯥꯟꯕ ꯂꯥꯛꯄꯕꯨ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯃꯣꯏꯕꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯣꯏꯅ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯅꯣꯏ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ, ꯏꯌꯥꯝꯕ ꯑꯁꯦꯡꯕꯅꯦꯃꯤ, ꯃꯈꯣꯏꯁꯤꯡꯁꯤ ꯌꯨꯒꯁꯨ ꯊꯛꯏ ꯃꯥꯜꯂꯤꯅꯦ꯫ ꯏꯌꯥꯝꯕ ꯏꯁꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯌꯨ ꯊꯛꯄ ꯅꯈꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯕ ꯍꯧꯅꯗꯦ꯫ ꯐꯔꯦ ꯅꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯒꯦ, ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕ ꯅꯣꯏꯅꯦ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯁꯤꯒꯤ ꯄꯣꯁ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯐꯥꯎꯗꯪ ꯊꯤꯟꯕꯤꯌꯨꯕ꯫ ꯀꯤꯒꯟꯈ꯭ꯔꯦ, ꯅꯣꯏ 3-4 ꯁꯨꯏꯁꯤꯕꯨ, ꯏꯌꯥꯝꯕ ꯑꯩꯈꯣꯏ 3-4 ꯁꯨꯁꯨ ꯑꯗꯨꯝ ꯇꯝꯅꯔꯦꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯣꯠꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯊꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕ ꯖꯥꯠꯂꯣ, ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯂꯩꯔꯛꯁꯤꯕꯨ ꯇꯝꯅꯕ ꯖꯥꯠꯂꯅꯦ? ꯍꯦꯔ ꯀꯅꯥ ꯍꯥꯏꯅꯣꯗ, ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯃꯤ,
ꯉꯍꯥꯛꯋꯥꯏꯗꯁꯨ ꯒꯨꯜꯃꯣꯍꯔ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯀꯩꯅꯣꯝ ꯂꯩꯔꯦꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯟꯊꯣꯛꯅꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯇꯣꯁꯂꯥꯏ ꯀꯥꯞꯄꯒ ꯌꯦꯡꯂꯨꯕꯗ ꯄꯥꯏꯕ ꯉꯝꯗꯕ ꯂꯪꯖꯥ ꯑꯃ ꯇꯣꯡꯕ ꯑꯣꯏꯔꯝꯃꯤꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯗꯣꯏ ꯖꯥꯠꯅꯤꯗ ꯀꯥꯟꯅꯕꯅꯤ ꯇꯨꯝꯕꯁꯤꯅ ꯑꯗꯨꯝ ꯇꯨꯝꯃꯨꯔꯒꯦ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯕꯗ ꯃꯈꯣꯏ ꯆꯦꯜꯂꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯔꯗꯨꯅ ꯃꯥꯏ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯔꯥꯁꯟꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯂꯩꯔꯛꯇ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯣꯍꯣꯟꯅꯁꯨ ꯈꯪꯂꯦ ꯃꯗꯨ ꯇꯧꯔꯤꯕꯗꯣ ꯕꯤꯖꯣꯏꯅ ꯉꯔꯥꯡ ꯊꯥꯗꯣꯔꯛꯈꯤꯕ ꯕꯨꯠ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯣꯍꯣꯟꯅ ꯈꯪꯂꯕꯗ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯃꯤꯗ ꯉꯔꯥꯡ ꯕꯤꯖꯣꯏꯅ ꯕꯨꯠ ꯁꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏ ꯕꯨꯠꯇꯨ ꯑꯩꯅ ꯐꯨꯔꯒ ꯊꯥꯈꯤꯕꯅꯤ ꯕꯤꯖꯣꯏꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯕꯤꯖꯣꯏꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯐꯕꯗ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ ꯕꯤꯖꯣꯏꯅ ꯁꯥꯟꯅꯕ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯏꯟꯁꯤꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯕꯤꯖꯣꯏꯖ ꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯕꯤꯖꯣꯏꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯂꯕꯗ ꯕꯤꯖꯣꯏꯅ ꯈꯪꯂꯤ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯡꯅꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯖꯣꯏꯗꯣ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯕꯨ ꯀꯟꯅ ꯀꯧꯔꯛꯄꯗ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯂꯒ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯄꯥꯕꯨꯡꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯀꯧꯊꯣꯔꯛꯎ ꯋꯥꯔꯤ ꯑꯃꯇꯪ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯄꯗ ꯕꯤꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯗꯣ ꯏꯁꯣꯟ ꯁꯣꯟꯅ ꯆꯩꯁꯨꯒꯗꯣ ꯉꯥꯛꯇꯨꯅ ꯃꯉꯩꯒ ꯅꯤꯛꯂꯒ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯕꯤꯖꯣꯏꯁꯤꯗꯤ ꯃꯁꯥ ꯉꯝꯗ ꯃꯥꯜꯂꯤꯅꯤ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯖꯈꯤꯔꯣꯏ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯩꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯅꯕꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯇꯧꯔꯦ ꯉꯁꯤꯒꯤꯁꯨ 19-20ꯂꯛꯇꯤ ꯑꯗꯨꯝ ꯁꯨꯔꯕꯅꯤ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯕꯤꯖꯣꯏꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ 2-3 ꯁꯨꯕꯗ ꯑꯩꯈꯣꯏꯗꯤ ꯁꯣꯔ ꯍꯣꯟ ꯉꯝꯗ꯭ꯔꯦ ꯃꯥꯗꯤ 10 ꯍꯦꯜꯂꯦ ꯍꯥꯏꯔꯤꯅꯦ ꯀꯗꯔ ꯃꯥꯜꯂꯤꯀꯣ ꯃꯥꯏꯁꯦ ꯑꯝꯇ ꯍꯪꯉꯨ ꯑꯗꯣ ꯕꯤꯖꯣꯏ ꯅꯪꯕꯨ ꯉꯔꯥꯡ ꯕꯨꯠ ꯁꯥꯟꯅꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯆꯥꯛ ꯐꯥꯎꯕ ꯏꯁꯥꯅ ꯆꯥꯖꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯀꯩꯅꯣꯅꯦ ꯕꯤꯖꯣꯏ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯆꯥꯛꯇꯨꯕꯨ ꯅꯁꯥꯅ ꯆꯥꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯆꯥꯗꯣꯔꯤꯌꯦ ꯂꯩꯗꯅ ꯃꯤꯅ ꯏꯟꯕꯤꯕ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯑꯩꯅ ꯕꯨꯠ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯟꯕꯗꯒꯤ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯣꯍꯣꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯃꯣꯍꯣꯟ ꯍꯥꯏꯕ꯭ꯔꯥ ꯃꯣꯔꯣꯛ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯒꯤ ꯁꯤꯡꯒꯩꯖꯟꯗꯨꯅ ꯍꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯪꯂꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯅꯥꯕ ꯑꯃꯈꯛ ꯌꯦꯡꯖꯕꯅꯤ ꯑꯗꯨꯒꯤ ꯑꯅꯥꯕꯗꯨꯗ ꯃꯥꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯥꯞꯁꯟꯗꯅ ꯍꯦꯟꯅ ꯅꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯥꯏꯍꯟ ꯇꯧꯈꯤꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯅꯥꯕꯅꯤ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯅꯔꯨꯁꯤ ꯉꯥꯏꯈꯣꯅꯦ ꯕꯤꯖꯣꯏ ꯅꯪꯕꯣ ꯉꯁꯥꯏ ꯊꯣꯛꯂꯛꯄꯗꯗꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯉꯩꯒꯗꯨ ꯅꯤꯛꯂꯗꯅ ꯈꯣꯟꯖꯦꯜꯒꯗꯨ ꯅꯤꯛꯂꯗꯅ ꯌꯥꯝꯅ ꯋꯥꯕ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯉꯩꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯏꯗꯧꯁꯤ ꯍꯦꯛ ꯁꯥꯎꯒꯠꯂꯛꯄ ꯁꯥꯎꯔꯗꯤ ꯃꯤꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤ ꯕꯨꯠ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ ꯃꯣꯍꯣꯟꯅ ꯈꯪꯂꯝꯂꯤꯕꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤꯅ ꯃꯣꯍꯣꯟꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯁꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯒꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯤꯠꯂꯥꯎ ꯃꯀꯨ ꯃꯥꯟꯕꯗꯨ ꯑꯩꯈꯣꯏ ꯃꯣꯍꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯧꯕꯗꯤ ꯉꯝꯃꯣꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯅꯈꯣꯏ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯅꯤꯃꯛ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤꯀꯣ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯃꯥꯒꯤ ꯃꯣꯍꯣꯟ ꯍꯥꯏꯕꯁꯤꯕꯨ ꯄꯪꯂꯤꯕ꯭ꯔꯥ ꯁꯤꯡꯂꯤꯕ꯭ꯔꯥ ꯁꯤꯕꯨ ꯑꯩꯅ ꯕꯨꯠ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯇꯥꯛꯊꯣꯛꯂꯤꯕꯁꯤꯕꯨ ꯑꯩ ꯃꯁꯤ ꯀꯗꯥꯏꯗꯁꯨ ꯊꯦꯡꯅꯗꯅ ꯇꯤꯟꯅꯔꯨꯔꯤꯕ ꯃꯤꯅꯣ ꯈꯪꯗꯦꯅꯦ ꯐꯩ ꯀꯔꯤꯒꯨꯝꯕ ꯕꯨꯠꯇꯨ ꯑꯩꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯣꯔꯦꯟ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯟꯕꯤꯒꯅꯤ ꯅꯠꯇꯗꯨꯅ ꯑꯩꯅ ꯁꯥꯟꯅꯕꯅꯦꯅ ꯀꯪꯌꯦꯠ ꯍꯩꯖꯤꯜꯂꯛꯂꯕꯗꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯈꯪꯒꯅꯤꯗꯅ ꯕꯤꯖꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯆꯥꯅꯨꯄꯥꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯤ
ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯄ ꯕꯤꯖꯣꯏꯅ ꯆꯪꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡ ꯑꯥꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯗꯨ ꯀꯩꯅꯣ? ꯕꯨꯠ ꯊꯥꯗꯣꯔꯛꯑꯦꯌꯦ ꯑꯩꯅ ꯑꯗ ꯑꯩꯅ ꯊꯥꯗꯣꯛꯇꯦꯅ ꯍꯥꯏꯕ ꯑꯗꯩ ꯃꯣꯏ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯩ ꯑꯩ ꯌꯨꯝ ꯍꯟꯖꯤꯜꯂꯛꯄ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯅꯪꯅ ꯋꯥꯍꯪ ꯍꯪꯕ ꯑꯩꯅ ꯈꯨꯝꯕ ꯋꯥꯍꯪ ꯍꯪꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯠꯈꯤꯕ ꯑꯁꯨꯝꯅ ꯕꯤꯖꯣꯏꯗꯨ ꯆꯠꯈꯤꯕꯗ ꯃꯆꯥꯅꯨꯄꯥꯅ ꯉꯥꯏꯈꯣꯅꯦ ꯄꯥꯕꯨꯡꯕꯨ ꯑꯁꯦꯡꯕꯒꯤ ꯂꯥꯏ ꯁꯥꯟꯅꯔꯨꯕ꯭ꯔꯕ? ꯍꯩ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯕꯨ ꯄꯪꯌꯥ ꯌꯥꯕ ꯃꯥꯟꯕ꯭ꯔꯣ? ꯍꯥ ꯄꯨꯟꯁꯤꯁꯤꯕꯨ ꯐꯨꯡꯒꯥ ꯋꯥꯔꯤꯔꯣ? ꯑꯩꯅ ꯏ ꯀꯥꯔꯛꯇꯅꯅꯦ ꯅꯪꯉꯣꯟꯗ ꯁꯥꯟꯅꯈꯠꯂꯛꯀꯅꯤꯍꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯉꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯇꯁ ꯁꯤ ꯃꯉꯥꯏꯗꯅ ꯍꯣꯔꯦꯟ ꯀꯔꯤ ꯈꯨꯝꯁꯤꯒꯕ ꯑꯩꯕꯨ ꯃꯔꯩꯗꯤ ꯁꯣꯏꯗꯅ ꯇꯧꯅꯔꯛꯂꯒꯅꯤ꯫ ꯂꯥꯟꯕꯗꯤ ꯃꯥꯅ ꯂꯥꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯏꯌꯦꯡꯖꯔꯤꯕ ꯑꯅꯥꯕꯗꯨꯗ ꯃꯥꯅ ꯑꯅꯥꯕꯗꯨ ꯐꯒꯠꯄ ꯉꯝꯗꯅꯕ ꯁꯤꯅꯅꯕ ꯇꯧꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯒꯗꯕ ꯀꯩ ꯂꯩꯔꯤꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯃꯗꯨꯒꯤ ꯃꯨꯁꯨ ꯃꯨꯔꯒ ꯊꯤꯕꯗꯨ ꯈꯪꯉꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯈꯨꯝꯃꯛꯄ ꯃꯇꯨꯡꯏꯟꯅ ꯑꯩꯁꯨ ꯁꯠ ꯈꯨꯝꯒꯦ ꯈꯪꯒꯅꯤꯗꯅ꯫ ꯕꯤꯖꯣꯏꯗꯣ ꯀꯔꯤ ꯍꯪꯂꯛꯀꯗꯕ ꯀꯔꯤ ꯈꯨꯝꯒꯗꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯣꯍꯣꯟꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯣꯔꯦꯟ ꯈꯨꯟꯊꯛ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏ ꯑꯃꯗꯤ ꯅꯪꯒ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯀꯅꯤ ꯃꯗꯨꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯥꯛꯇꯕ ꯊꯣꯛꯂꯒꯅ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯅ ꯀꯅꯥꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃ ꯆꯦꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯆꯦꯟꯅꯔꯤꯕ ꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯨꯅ ꯌꯥꯅꯍꯧꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯣꯍꯣꯟꯗꯤ ꯁꯥꯎꯕꯤꯡ ꯂꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯍꯥꯏꯅꯈꯤꯕꯗꯨ 3 ꯑꯗꯨꯋꯥꯏꯗ ꯄꯨꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯕꯤꯖꯣꯏꯅ ꯃꯣꯍꯣꯟꯗ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯃꯣꯍꯣꯟꯗ ꯂꯥꯛꯅꯕ ꯃꯗꯒꯤ ꯑꯃꯨꯛ ꯃꯣꯍꯣꯟꯅ ꯕꯤꯖꯣꯏꯗ ꯑꯃꯨꯛ ꯕꯨꯠ ꯑꯗꯣ ꯍꯜꯍꯟꯈꯤꯕ꯫ ꯕꯨꯠ ꯑꯗꯨꯕꯨ ꯕꯤꯖꯣꯏꯅ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯗꯒꯤ ꯃꯃꯥꯡ ꯍꯩꯕꯣꯡꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯃꯤꯠꯅ ꯎꯕ ꯄꯥꯎꯁꯤꯡ ꯇꯝꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯅ ꯃꯣꯍꯣꯟꯗ ꯍꯥꯟꯅ ꯍꯪꯒꯦ꯫ ꯃꯣꯍꯣꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ꯭ꯔꯥ? ꯂꯩꯔꯛꯇ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤ ꯕꯤꯖꯣꯏꯅ ꯇꯁꯦꯡꯅꯃꯛꯀꯤ ꯁꯥꯟꯅꯔꯒ ꯅꯪꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯑꯣꯏꯕ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯣꯏ ꯃꯥꯅꯤ ꯃꯁꯤꯒꯤ ꯕꯤꯖꯣꯏ ꯍꯥꯏꯕ ꯊꯔꯣꯏ ꯑꯄꯨꯝꯕ ꯃꯥꯟꯕꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯅ ꯕꯨꯠ ꯑꯗꯣ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯕ ꯊꯥꯔꯛꯇꯅ ꯑꯩꯅ ꯇꯞ ꯇꯥꯡꯈꯩ ꯐꯨꯔꯒ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯤꯖꯣꯏꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯕꯤꯖꯣꯏꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯂꯒ ꯃꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯅ ꯕꯨꯠꯇꯣ ꯊꯥꯗꯣꯛꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯖꯕꯥꯟ ꯈꯪꯉꯦ ꯕꯤꯖꯣꯏ ꯅꯪꯒꯤꯅ ꯀꯝꯗꯧꯔꯤꯕ? ꯍꯣꯏ ꯃꯥꯅ ꯃꯣꯍꯣꯟꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏ ꯆꯨꯝꯃꯤ꯫ ꯑꯁꯤꯒꯤ ꯆꯥꯎ ꯍꯦꯟꯕꯕ ꯀꯦꯀ꯭ꯔꯨ ꯑꯄꯨꯝꯕ ꯃꯥꯃꯁꯤꯅ ꯉꯥꯡꯉꯒ ꯂꯣꯏ ꯆꯨꯝꯒꯗꯕꯗꯤ ꯂꯩꯇꯦ꯫ ꯍꯣꯏ ꯆꯨꯝꯃꯦ ꯃꯌꯥꯝ ꯑꯩꯅ ꯑꯁꯣꯏꯕ ꯈꯔꯕꯨꯗꯤ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯑꯁꯦꯡꯕꯗ ꯍꯥꯏꯖꯒꯦ ꯃꯣꯍꯣꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯁꯤꯌꯨ ꯌꯥꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯕꯨꯠꯇꯣ ꯊꯥꯖꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ꯫ ꯑꯩꯅ ꯂꯥꯏꯌꯦꯡꯕ ꯆꯠꯆꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯂꯟꯗꯣꯅꯤꯒꯤꯗꯨꯗ꯫ ꯑꯗꯨꯗ ꯑꯩꯅ ꯑꯖꯥ ꯄꯣꯖꯥ ꯈꯔ ꯇꯧꯔꯒ ꯅꯝꯊꯕꯤꯔꯝꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯑꯃꯨꯛ ꯆꯦꯜꯂꯛꯇꯅ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯦꯟꯖꯜꯂꯦꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯃꯁꯤꯒꯤ ꯃꯣꯍꯣꯟ ꯍꯥꯏꯕ ꯃꯣꯏꯗꯥ ꯃꯥꯟꯕꯁꯤꯅ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯌꯦꯡꯕꯤꯕ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯥꯅ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯟꯅꯅꯕ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯑꯅꯥꯕꯗꯨ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯄꯣꯠ ꯀꯥꯞꯁꯤꯜꯂꯝꯃꯦ꯫ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯑꯃꯨꯛ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯑꯩꯅ ꯄꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯥꯞꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯥꯒꯁꯤ ꯌꯥꯅꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯃꯉꯣꯟꯗ ꯆꯠꯂꯒ ꯉꯥꯡꯉꯨꯕꯗ ꯃꯥꯒ ꯑꯩꯒꯁꯤ ꯑꯃꯨꯛ ꯅꯝꯅꯔꯦ꯫ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯗꯤ ꯍꯥꯏꯔꯛꯇꯗꯅ ꯃꯥꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯑꯩꯕు ꯈꯣꯡꯄꯥꯛꯅꯒ ꯀꯥꯎꯔꯗꯅ ꯀꯤꯟꯅꯒ ꯊꯤꯟꯗꯅ ꯃꯃꯤꯠ ꯅꯒꯥꯁꯤ ꯐꯩꯗ ꯌꯦꯡꯉꯗꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯒꯨꯝ ꯀꯔꯤꯒꯨꯝ ꯁꯦꯠ ꯍꯦꯛ ꯊꯥꯖꯤꯜꯂꯝꯕꯅꯤ꯫ ꯄꯤꯔꯤ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯅ ꯕꯨꯠ ꯃꯅꯥꯎ ꯑꯃꯇꯪ ꯀꯩꯁꯨ ꯍꯩꯕ ꯑꯃꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ
Mohona amuk kauthorappaduda Mohona ngamhalli haidana aisu sauningkum karigum buttu hek ngangure adi saur sakhribani mayam asu open jamno thargati ai ngasi asum loisanjage karisu lai pot na teda khulai macha ma khangni laijau sanaba khotpa adigi maibana sigraba kanda tamnaraga lehoba gumba du gumba nati ai ngasi eta loisanjage atawatabu lalasege maira sukhatpadi masigi mohon haibra masigi moho haibra sijin thon bani ai bijoy wagi wa chumchum ngangu ai iming khangdabro nangbo ai nangi naming khangba khangdaba aina kari mathau tai sedan sil loktholaga namaida kalaklabadi nang maram tani do aya kya usitino yengun he masi ai hawrge se mohona namai takalakpa duta bichar tawriba ahal aduna ngaiko se amta ngaiko khat khinu se haina ribangana riba singa sida mahai haiba na koi ani mangai re haidana mungna rubadagi tholiba ngakani masini nakhoi ki mahai adubu lana season narubagi mahai ni hajik tin labani na punishment ko serak thongkhom thoi mohon buna akoina punishment magi serak asi mana taruriba thabak adugi matungina anaba adugi imungda lupa lising manga piba haidana aina yanare aduga bijoy buna mana thasanaramba but pet adu loisanba aduga ngarang but wongnabadigi hauji suron paron lolaga lei hariba angang singasi paisa amata lawdana laying biba amasida yanarasi matamada mayamna yanarasi haiduna hainarakli matamada mohona kada idagi hwanoda thunda sigi natraga lising manga piyu ka kaidana se mitchira natraga na kitnira kaino phaura lawse usit thawidaba manba wangang aduda leriba singaduna ai mohon adumna torakanu nasa namu palibadudi mokhoi lo nangna torubadu ki cherak ni ne hairakpada mohona cherak oirabasu bijoy gi ma pangal na pangbani na paisa lawdrabani na kaisu kaibaliti ai gisu pangal na pangba yaba mutang hayu tawgi hairi madamaruda ahal lama chongthoraklaga farene nangna pangal na tawba yaba ma hairagadi numit taraga mangani ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯃꯗꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯅꯠꯇꯦ ꯁꯤꯒꯤ ꯁꯣꯔꯣꯛꯁꯦ ꯁꯤ ꯅꯨꯡꯇꯤꯒꯤ ꯃꯃꯥꯡ ꯂꯩꯔꯛꯇꯒꯤꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯇꯣꯛꯀꯗꯕꯅꯤ ꯁꯤꯠ ꯅꯥꯟꯅ ꯊꯝꯒꯗꯕꯅꯤ ꯑꯌꯨꯛꯇ ꯎꯅꯥ ꯃꯌꯥꯝ ꯑꯃ ꯇꯥꯁꯟꯕꯒꯤ ꯃꯣꯠꯁꯜꯂꯤꯕ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯃꯀꯨ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠ 15ꯅꯤ ꯇꯧꯒꯗꯕꯅꯤ adumna hairakpada mayamna chume paisa piu yadrabadi maduma tawgadabani hairakpaduda mohonsu upai leitri hoi ai adumuna tawjaragi hairi asumna yanaraduna haujikti bijoisu mayumda hankri mohonsu mayumlomda halakle haina khibagi matungina bijoina mahaki layado ngasi ahing mahanga loisinabagi dhamakta layado kaubu horakli adumna layado kaubu horakpaduda ngarang mana kauthokiba laimu ado bijoy gi mamang de leblari matamar de bijoyna hai nang ngarang karan tarubadagi ngasi ai mimang thoedana maha chandan nang dani aina sanagada baibo laimu aduna karino mimang thokpa haibo nang sibu mimang thokpa yadaba adugumlaba posak amaro natini nang nong phunga mai numit tabu kocha chalibadudi migi mamang ga chapana tradi nang nungsa ge mangada chalibro ai masigi laimu masiri nupi dong machin yam kan bajani danse ai bijoy haibam haidi hitaba haiba saba maibo ai ngonda ka ngangi ni nangna ngonda ngangi bidubu napa kana ngangu haigemi manakta leriba hanga marudo leiwa khara solaga saisalakpada laimu adom phangrang chongduna khangi haukodana amai bai khoida haukoiba ai maiba nang nei ngoda smai langnarabadi ainom langnarakani khangu natine haisoitana kadobigi lai sanaribino ha nang na aigi chaktak pi daba aduga nang na aibu su chaiba nokhoi gumba maiba sidine singthat thatba yare se aingonda dum na chabeng nganglan taningtre ai wa haige munataw se ngasi gidi nang chakthak asi puraga chatkro amu khana laklaganu nang na lera konsang ka tamnabadu tamnaraganu chalo adum na hairapada laimu aduna sungla hai lakpiroi masigi maibasi lingna liiba makukna makuk chaiba haramlaga mangkhri matamrda bijoy sor sangna hontoklaga ni hek tai hi asumna hairaga mahaksu imunglomda sangakle masigi matung haujikti bijoy su tumba changlaba matung mathangi ayukta bijoyna ngarang laiwona khiba angang singdo
wakhal leitadriba amadi tinchu laicuribadu tingkok laikoknanabagidamakta layenglugi haiduna parap tholakpani adumna tholakpa aduta mohondo wai silaga lerami matam aduda bijoina sidani ne awangba anembagi thak hairise sumchi sipanatana karidi ubai leruni maibagi sinfamda leruba ikhoidi ana layengluba chatluba ji taidana ka da karigumba nungsibidana dakhina piraklabadi hotel da sa thakbinasi ngak yaurukhige kari thoirangang je sai tawrisibo aina waisitpasida maga usitribani sumchina tana kanbabo makhwang konbaje thekalaga chingri se bijoy do adum chakri mohon ngang no subchi chilauri asumna bijoy su mahaki mathau tawkhri mohon su magi mathau tawkhri asumna magi thabak tawnaraba matung mohon gi aroiba numit taraga mangani suba numit ni bijoy di ngahana ana layeng budu loikhri numit adu dum phakhrabani bijoy do athapa mafam amada makoi gi mari mata amagi sorat zaruraga numidang wairam halakpani adumna halakpa aduta mohona numidang wairam gi paisanduna thamliba phatta haudi singado mai thadokpa haido yanakibanina mai thadok nabagi damakta thorang tawduna leiringai bijoy changselaglaga ngasai dagi thabak tawbudubu wadribra haibanida nati karimtaga chaning thaning ba poktabro ai thabak suringai dane karim narakanu ihi karim na bana tini nangbo laukse sida ngakta phamuse tawriba thabak asida nang sulale aina sulale sida sum hanu thang sida khoi masem sum saunaraga leise hairibro ha mang ikura laba phanglaba kana sida nabuk to phattabagi tariba dasani si nang dang waba natana ai su wakibani ha angang sigunu marona ma ingonda karan tawrakhiba madu nang adi khanga maroi mona lai tungba saraga pukhida chongtharaga aibu namdana pukhida kumthalibani ne matam aduta mohona noklaga thida angang singadu su nongoda langnaraga yawnga langnariba jani na sakto phagi yam tayaba akaidoba mohon aha karisu haidi taw taw gaina kwasale the ho adum na khoi taw na kaunaraga loire nang aina tawriba thabak se na hawo yi matamda tawnaba thabak ko natre hanu thangsi dai khoi bu ijat manglaga mingchat thina sikhibudu nangbu pambra haiba hoini kana pamudagi ni to aduni thabak ama torom dai da tara thukna khana gadabani ne homo manbo no mohon nangbo ai bijoy na ju heman ro dudi se kana da wani se ai ne nang sidai sida wai sitana mai thadana toromgani haiba sikhang ne aina ne khesi se mayom ahumdang piro na pirakpani isu yami ani simadi pukhrake amasidi nang chara wala horo hai aduduga ne handak lakliba shibarati asidi aikhoi ahan mayam amutang punsi ngahan wai punkibudu yaman nungai ganja tomsa gidane aikhoi punna punsiko soiba lakba yaba nate aina so haina khrabani asomna bijoy to satkhri mohona khesi mayom adu pairaga masi ba pusalabadi isu singdo haraurani angakpani ahal losilapagi matam mana kok chathokpa yarabado masu singi damakta sadha makai adu wana suribado saningba pokti masu singno hore haraugotobadu gi khallubada yomsenduna thamkhri hapu sing adu mai thaba loramlaba batung ngasiti mahaki aruiba numitnina yamna harauna mahaksu mayum lomda halakli mapuna karino mayum mama paraga sanglakpaduda angang sing chensendarakli masidani ahal loiba singna haraujaba mana leiriba mousing aduta phajana ningthina yentholaba matungda angang sing asida pijau haiduna piraloba matung mahakti adum imungda changkhri masigi matungda bijoyna hairambagi matungina mohon bijoy amadi makhoi mayam ama ganja tomsagi mayumda laktuna shibarati numitta ganja thakminaduna makhoi gi pen da hainaduna makhoi do amuk punki khanaruraba saunaruraba marup anido mahusagumna amuk punduna akhang khangda tanaduna makhoi anina tawnakhiba singado kauthoknaduna hanagumna ingna singna amuk laiminnakhri wari asi mata ngaswaida loisenjari aina wari asi pathok charakpa matamda soikhilan khiba wahi wata khibik tabiri pakpunamakna pukchel chauna nga pigani
ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫